Thoubal District VDF Welfare Association na district asigi makada layriba VDF personnel pumnamakka pullaga ngasi Manipur Police ki makok thongba police officer singa wari watai sanabagi thauram ama Khongjom War Memorial Complex ta layba mipunsangda pangthokre. Thauram aduda mathau masak khangba VDF personnel singbu lengyan fi amam amadi sakhangche piduna pukning thaugatkhi. Thauram aduda Manipur Police ki IGP Jogesh Chandra Haubijam IPS, Thoubal District Police ki SP Manoj Pravakar M IPS, Additional SP Operations Aids Devendra, Additional SP LO Miss Divya IPS, DHQ Thoubal da Probationer oina lakpa Harsavardhan IPS, DHQ Thoubal gi Deputy SP Y Sunanta MPS, SDPO Thoubal oinam Azit MPS amadi District asigi police station singi OC sing atay officer sing na presidium member sing oina sarukya ki. Thauram aduga mari lainana SP Thoubal Manoj Pravakar M IPS na hai hauzik oiriba Manipur gi law and order gi fibam asida VDF personnel sing na lauriba thaudang yamna chawi. Manipur da mahau-sagum ingchik pahanjinhanbada VDF personnel singi achouba thaudang lay. Koina lauriba thaudang sing asibu khangbiduna makhoi thagi honorarium hengatkiba nungaiba fawi. VDF amadi police personnel sing mayai kaba chinjak haibadi yu thakchin magi pau taba asi yamna laibak thibani. Nakoi khudingmak imung manung puribani imung manung gi khalaga fataba chinjak sing sizinaroi-dabani. Nakoi khakta natana atopa sing su mayai kaba chinjak chaba asi tawhaloi-dabani. Miyamgi law and order ngakliba VDF amadi police personnel sing na mathau ningthina tawgadabani. Karigumba khudongsadaba awa ana layrabasu pau pibiyu haiki. Thauram adu karigidamak pangthoklibano haiba maruoiba wafam kaya thamladuna Thoubal District VDF Welfare Association gi president su oiriba aduga All Manipur VDF Employees Welfare Committee gina General Secretary oiriba MD Idris na haikibada handak AM VDFWA gi Central Committee gi makada lamdamasigi tongan-tongan mamafam singda mathau tawriba VDF personnel singna amato oiba kholau lauduna Manipur lengakta VDF singi yaifa thaurang sing paikhat pinaba yamna democratic oiba khongjang changsinki. Khongjang adugi mahai oina Manipur gi Governor Ajay Kumar Vala yauna atay Manipur Police ki makok thongba singna VDF singna matam sangna tanduna lakpa demand sing kupna khanabikibaga loinana VDF singi honorarium hengatpikre masi VDF singi masak khangbabu pukning thaugatpibani masina VDF singda moral wangkhathale haibaga loinana thagatpa phongdoki hauzik paliba anauba lengak asinasu VDF singi yaifa thaurang kaya paikhatpirakani haibagi thajaba thamjari hairaduna mahakna makhatana hai Thoubal District VDF Welfare Association gi maraktagi laibak thiduna laikidaba matamda Association asigi fundagi piba senfamadu lupa lakh 3 oiragani. Masi lakliba March ki tang 6 ta pangthokadaba VDF ki 38 suba mapokumon numitagi chatnaba haugani. VDF singna ithau masak khangna aikoya matu oina ithau pangthoksi. Lamdama sigi law and order ngakpada lawfam thokpa thaudang chapchana lawrasi haiba wafamsu mahakna thamki.